JFD की लीचिंग मखादा तोआन बा माइकई दगी लाकपा नुपी सिंह ने ngase Imphal East District की DC office ta thomjilakna khongjang changsinkhre khongjang loi khara asoka pan nangkhre NRC update tawdringei da census pangthokpa yaroi haiduna JFD na haukiba general strike asigi manungda Imphal East District ki DC office ta enumerator amasung supervisor ki training chathare haibagi pau fangbadagi toan ba maikei dagi lakpa nupi sing na thomjilakhi maduda security force na khongjang loi sing adu DC office manungda changhandana office asigi get mamangda ngak senduna thamki adubu khongjang sing adu mafam aduda lengdana leiduna office asida changlakpa miyoi sing training yauba laklibra haiduna check tawki maragasida training yauba lakpa miyoi kharadi masana khangna adumak training yaudana hannabasu yauki nongchuraba fauba khongjang adu makhatana chathaduna khongjang sing adu DC office ki campus manungda changnana ba hotnarakhi fibam aduda security force na stun grenade siznaduna khongjang loising adu takthoknanaba hotnakhi maduda kongpal nauroibam lekaidagi khetrimayum pramo lekai asimaktadagi pangambam rosita topkhong nang makhongdagi athokpham bizeta amadi lekai asimaktadagi laisham sunita asokabanangki khetrimayum pramo di stun grenade na yethangba khongda panduna fibam thina sokhi asopasing adu Janems hospital da pukatuna laikanakhi tungda khongjang adu security force na mapungfana lakshilaba matung loshinki ngasi changsin kiba khongjang adu kamari leina khongjang adu da saruk yakibi tongan ba nupi khongjang loi singna hai aikoina changsiliba khongjang asi isa gi iranai gi nate ifurup amadi iramdam kansi haina changsin bane NRC update tawdringai da census pangthokpa yaroi haiduna miyamna akanba ihau holding cherak asida ngasi Imphal East District ki DC office asida enumerator amadi supervisor singi training chatharamba asi miyambu thawai usitabane masi yaba ngamloi miyamna taliba demand asi fangdriba phauba khongjang changsin khigani haina mahakna phongdokhi Kari barangke, why na?